Kukijo MLA Tarana separate administration pipi naba governor da taksan kre haide SSC na laukiba warep constitution ki mayoktani haine supongdorogle Kukijo MLA Tarana amukahana Manipur ki governor Lakshman Prasad Acharya da ayiba zero pisinduna Kanglup sing asina kundaba wafam sing separate administration piyo hiramasida governor na khut thingjan biyo haina taksin kre haide governor da pisin kiba ayiba zero da ikoi dana Hill Areas Committee SAC na ADC Autonomous District Council singda member 20 na saba edo committee amamam semnaba laukiba warep adu constitution ki mayoktani haina Yaningde phongdokre Kuki MLA singna makogi separate administration taliba demand asi chommi haina maram piraduna serolada Hill Area Committee na laukiba warep adu state asigi oiriba law and order ki phiba masina maram oiraga Kanglup amagi MLA singna sarug yaba ngamkide warep adu Kanglup amakaki MLA singna laukibani maram aduna SAC ki resolution adu constitution ki mayokta laiba democratic principle bu phagi tahanba michang mikhai naibani hainasu phongdokhi khungang ani di Myanmar gi sanglakpor refugee singna missing yamba henkre haide Myanmar dagi ain kaina sanglakpor refugee singi masing lepalaitana hengalapuk loinana Manipur gi district ani Tengnopol amasung Chandel da lairiba singi khul ani di Myanmar refugee singna missing yamna henkre haide Chandel district ki and Chatang Village Authority ki chairman phongdorokoi matungina village asida hana laijariba migi masingdagi Myanmar dagi ain kaina sanglakpa migi masingna henkre phibam asi hena lusilakpuk loinana Assam Rifles the control to high kre haide CRPF person ani hatpada senaba NIA na Phakhre haide haukiba April 27 da Bisnupur district ki Naran Senada CRPF person ani Hatkhiba da maruina senaba Kuki National Front Military Council KNF MC gi mioi ama court ki ayaba lauraga NIA na formal oina fagat khre atopa case amaga mari lena pharaga dilida Rohini district jail da laiba KNF MC gi member Thongmin Thang haukip CRPF person ani Hatkhiba thodok mari lena na formal oina fagatuna wahang Thanaba Special Court NIA Manipur da Serola Matharaki haide Manipur amadi Myanmar gi lona badalaiba mafam amada Navy amasu Indian Military Force singa khutongna bada Priprak Pro amadi PLA gi mioi ahum siki haiba pauda Indian Armed Force ki ming pallibadi chumde amadi lana lamjing ningai oi haina PIB Defense Wing gi Serola mana phongdorogle Mikhal Pangtoktana Autonomous District Council reconstitute taunaba cabinet na laukiba warep adu democracy ki principle violate taubana warep asi yaba ngamloi haina Rongmei Naga Council Manipur na phongdorogle Rongmei Naga Council Manipur na thadorku serolamada Mikhal Pangtoktana ADC reconstitute tauba habase constitutional provision amadi ruling sing thugaiba amadi singi district singi fund sing lana sijinanabagi asawa maram amo irakani maram asina mioi kharaga masagi interest torogliba thaba asida council asina tumina yengduna lairoi haide maram asina Hill Area Committee na wapa masiga mari lenana laukiba warep adu yaba ngamloi Atuba matamda phireb adu handokadabani haide mapalamna sanaba chatkadaba nupa masa khara paisa gi khudong chadaba khara leibadagi social media Facebook page singda mateng nijarakhiba adu Arabai Tengol gi Lusingpur korongan ba khumana mateng tawbikhre